Board of Secondary Education Manipur gi Science ki larikta class 10 gi Biology ki chapter singasi chapter number 13 digi horaga chapter number 19 fawani. Chapter number 13 gi life processes hairibasi ngasi video sida khanani nagadori. Life processes asi sigi matang da koina khanba matamda nakoi gi akoiba singda lairibasi thawai panba amadi thawai pandaba mayam am lay. Thawai panba singasi thawai pandaba sing isdagi khenai thawai pandaba sing hairagadi koi upu kangdon chokri chapu yana chingba mayam ama uri. Living beings koi thawai panba sing dadi poglak padagina siva fawada asagi makoi da changdaba yadaba processes khara makoi gi life sida tawri. Madugi processes sing adu ekoina chapter asida khanani nagani. Madugi processes sing adu ekoina kanglup ahum thona nainaba yai. Nutrition haibamane, respiration haibamane, excretion haibamane. Adoi taragadi nutrition haiba taragadi karino. Nutrition haibadi it is the process of obtaining nutrients. Nutrients pu akoi gi body da loksan basi. Masigi process sibu akoi na nutrition koi. Kari gi nutrition darkar oriba akoi gi life ki processes poglak padagina siva fawada processes mayama matawgadori akoi chawkhalakadori akoi mature orekadori adagi akoi reproduce torakadori mayam si function tawnaba honabada akoi gi nutrients si machinjak si darkar tai. Madugi process of taking nutrients is called nutrition ko. Aduga ngasagi nutrition gi end product khara laigani ko. Nutrition si lorakpada koina product khara fangani. Madugi product to koina muk breakdown tawraga respiration si daisida energy derived tawgani ba. Aduga energy derived tawgi process to koina respiration kawgani. Aduga ngasagi akoi da ahen bo oiba akoi gi body da ahen bo oiba adagi akoi da kanadraba mayam body da kanadraba mayam du hakchang digi mapana thadoki basibu excretion gi makhada nei nagani. Aduna first of all let us have a look at what nutrition is. Aduna nutrition si haigre is a process of obtaining nutrients. Masi makan mong gi mong da koina nutrients si obtain tawba yai organisms makhal mayam da. Akoina nutrition hari ba wahai si hek taba matamda akoi gi mind da lakpa sing asi koi fruits vegetables adagi acha thak mayam ama koi kokta chongthor ebe hekta ko adoi taragadi akoina masi khaktana nutrients akai asagi organism makhan leiriba sing sigi nutrients akoina khande ko masi akoi khangada woni plant sing sina kramaina nutrients obtain torum gani bacteria sing sina kramaina obtain torum gani fungi na kramaina obtain torum gani asni chingma mayam si chapter asida koina naina gani. Nutrition gi makhada ahan bada koina nainadori si autotrophic nutrition ko nutrition si koina makhal ani thona khaidok payai autotrophic nutrition haibamne aduga heterotrophic nutrition haibamne. Aduna autotrophic nutrition haibadi it is a process of making food from simple inorganic components like carbon dioxide and water. Natra masigi type of nutrition sida kramaina tawge haibakanda in the presence of sunlight nungsa mangangi matengna aduga inorganic components like carbon dioxide kumba water kumba atai minerals sing sizinaraga glucose sungbagi process si koina autotrophic nutrition kaweba. Aduna masibu masum aina tawba nutrition sibu adopt toriba jiba pamba mayam si akoina autotrophs kawi masi koina pambi da uguni asangba pambi sing adagi bacteria khara dasu uba phangi makoi sing siba koina autotrophs kawi. Aduna autotrophic nutrition da koina ugudori basi koina khangadori basi photosynthesis hariba process si lakani ko. Photosynthesis hariba process na maram oiraga ngasagi pambi sing asina inorganic components sing dagi amadi sunlight yauraga glucose sungakani. Aduna sungiba glucose emu makoina sizinaraga pambi se grow torakani mahi marong mayamam palakani madugi mahi marong do muk akoina muk chari natra. Adoi taragadi photosynthesis ekoina yengsi masigi reaction si exam da darkar exam da maru oibe ai masi khangjan be ai masida tawriba si photosynthesis sidaisida carbon dioxide ka water ga si punjalaga presence of sunlight si yauraga ngasagi pambi gi managi chlorophyll hariba sidaisida sigi process se chathagani aduga glucose molecule phangani with the liberations of oxygen maduda oxygen khara release tarakani aduga lemabo water khara release tarakani masigi reaction si exam point of view na koi ningjang bayai ko aduga photosynthesis ki reaction si iba haigadabani glucose ki formula si ningjango aduga reaction si label toba tamuko
adoi taragadi photosynthesis si pangthoiba mafam je koina haire chlorophyll hairiba jaga sida ista ngasagi pambi gi mana se koina kakthalaga yengma matamda magi vertical section ama yengma matamda koina sumna uba phangani magi cell sing asi waxy cuticle dagi horaga upper epidermis lae aduga mathang laaga lower epidermis ta koina karigumba khra uri stomata haiba ma stomata si ahobaneba pambi gi mana sida horaga leiba stomatal pore sidagi sigi through the carbon dioxide changadori baneba aduga stomata si bu guard toriba sing asi guard cells kogani aduna sigi structure sina koi ningsang biyai aduna stomata sigi through the carbon dioxide changani aduduga manungda ngasai magi photosynthesis ki process sidaista mateng pangani stomata sigi diagrammatic representation na koi exam da hangak payai aduna stomata sina koi ni yengma matamda pambi gi manada nungsada thangalagi yengma matamda uba phangba yawbani ko aduga stomata si koi na high grade guard cell na guard toroga thami masi hangdok payai khumjan bayai natra pore neba masi pore ahoba neba ahoba se amuk laukthok payai amuk khumjan bayai madugi structure si na koi ye u hoina hangak payai ko masi sima khangjalu aduga koi autotrophic nutrition si khananai naraba matungda heterotrophic nutrition haibase mugla eba autotrophs kangu singjina glucose se masa mathandana inorganic components amadi sunlight ki mateng na sungmunga me haire ko madugi sungiba glucose sing aduna ngasai gi pambi si chawre mahai marong yale adugi mahai marong sing duba khoina muk chariba kangu sing si akhoi si heterotrophs singeba aduna this type of mode of nutrition is called heterotrophic nutrition madumaina tauba nutrition sina koina amuk heterotrophic nutrition kaureba mase koina animals madi fungi na chingba mayam sida uba phangani aduna heterotrophic nutrition bu follow toreba example sing hairagadi amoeba leire koi bukhi sing daga yamna leiba unicellular organism amoeba adagi roundworms nematode sarga khangnaba mayam amsu leire fungi leire adagi ticks adagi atai makhan gi mayam ama animal mayam am leire makhoi gi type of nutrition si heterotrophic ki makha da chingja taraga su tongan ba type of nutrition mong gi heterotrophic type of nutrition follow taweba madu akhoina mu saurak na yengsi types of heterotrophic nutrition da holozoic nutrition haisna kari holozoic nutrition haibadi ngasai gi food material si pumna lausan badu pumna ma ngasagi body sigi manung de lausan badu bu khoina holozoic nutrition koiba masi kanada uba phangi amoeba sing da uba phangeba amoeba sing sina food material si punna lausalaga body gi manung sida food vacuoles ki manung sida lausalaga enzymatic breakdown toraga moina nutrients phangi saprozoic nutrition hai taragadi ngasagi soluble organic matter in solution se masibu lokhat pakangu sing sibu saprozoic type of nutrition kaweba masi akoina roundworms amadi flatworms to uba phangani ko masida akoina ningjang doisi moina logdoribasi soluble organic matter in solution adubu madugi type of nutrition to saprozoic nutrition kawi mathangda saprophytic nutrition haisina ngasagi makoina food materials si body gi mapan da breakdown tawdoriba makoina karigumba khara enzymatic release khara tawgani body gi mapan da release tawba matungda food materials si mapan da digest tawba matungda amuk chupkhat badabu saprophytic type of nutrition kawi maji akoina fungi amadi bacteria khara da uba phangani aduga mathangda parasitic hariba kangu singsina asagi host hariba host hariba organisms sidagi makoina nutrients derive tawgani like timfa gumba kakphai gumba natra ticks gumba adagi tapeworm gumba siguma mayam sigumba organisms sina follow to type of nutrition si parasitic nutrition kawi amoeba gi nutrition je koina chawrak na yengsi ko amoeba haisi unicellular organism ni masi magi definite shape laite ba magi shape laijade aduna food particles ama lakma matamda magi body sina ngasagi yomsan na ba hona ba sida magi body si protrude toreba sangdor eba ko madugi sangdor eba pot tu koina podia pseudopodia kaweba madu finger like projection toraga masin mana yomsan gribadu madugi potuma koina pseudopodia kawi aduga ngasagi food materials si pumna mak yomsalaba matungda body si cells gi manung si daista digest tawi ko adagi
Paramecium da muk yengsi paramecium da ngasai gi magi body si my hair na cover tawraga laigani magi hair mayam si small hairs mayam si na movement tawraga ngasai gi water current ki through the food materials mayam ma pusale food materials si package tawraga food vacuole da thajalaga the mind tawraga digest tawsu yaeba masi these are just some simple examples of unicellular organisms. How's a human da lakseba nutrition in human da akoi mioibada karamaina tawge habada masi lakpa matamda akoina digestive system si chawrakna gyan taba ma darkar tai digestive system or alimentary canal haina korosi ai masi akoi gi mouth tagi hogani koi gi khaunaw dagi horaga anus da lotion gani ko aduga chasali ba pumnamak si ngasai gi saliva ga tochana reraga mouth tagi ngasai gi stomach ta thajan graga digestion si tawdoineba masi gi topics le sida na koi gi syllabus ki matungina na koina khangba yaba terms khara lei peristalsis hai sikarino. Peristalsis is the rhythmic movement of food to push down in alimentary canal. Na koina chasali ba chak hinjang pumnamak si hek chasan baga chakhau de zer launa nandar ga dhup long ta de ba ko aduna ngasai gi chasali ba pot si tamna rhythmic movement amaga loina na khogi tinthrock na chatpa ki type ta ngasai gi khangnaw sigi manung sida is the alimentary canal sida stomach ta na kumdagi bado madugi type of movement to koina peristalsis kawe aduga ngasai gi chasan griba pumnamak si stomach ta tarba matungda stomach sida gastric gland mayam ma yawgani gastric gland sina hydrochloric acid produce tawe hydrochloric acid si sina digestion da mating panggadori adagi pepsin atai enzymes na chingba pepsin hai si protein bu digest tawgadaba enzyme ni aduga mucus sing su thador eba mucus na kedogani ngasagi hydrochloric acid si corrosive oibani ko masi khoigi chathat pe aba pot neba adu taragadi khoigi stomach ta chathatri si kari gi no hai kanda ngasagi mucus hariba nangnang lawa potsina lining oina ngasagi stomach si protect tawgani aduga hydrochloric acid tagi save tawgani ba hydrochloric acid sina food sibu breakdown toraga mucus sina hydrochloric acid tagi stomach pu protect togani aduga digested materials is further down in small intestine da mukumdhara kadoineba small intestine da kumdhara ba matungda digestion si ayambana aduda carbohydrate protein amadi fat na chingba mayam si digestible loirani ko aduga kumdhara iba food si acidic neba karigino haibada hydrochloric acid haiba siga punjanara kanda kumdhara ineba madugi acidic oiba food material si amuk magi mayak si acidic oiba mayak si hatna nabagi damakta pancreas hariba kano dagi organ si dagi pancreatic juice mayam ama thado pancreatic juice thadorakani maduduna tosanaraga alkaline da muk ondhokani ngasagi acid sigi mayak si hat kani ko adumain tawduna digestion si ayambana small intestine da loiraga madugi digested products si amuk chupsan gani cell singna natra stomach da ngasagi small intestine da leriba kano sina cell sing sina aduga small intestine jida enzymes atai sumyam am thadok pa yaiko aduga mathang da nakoina khangdaw si villi hairise karino small intestine da absorb tawi haiko koina digested product mayam se aduna absorb tawribasi khogi ipak pakpa surface amana absorb tabobudi ngasagi thupchalaga mari mayam thupchalaga surface area hengatpa pot amakhakna chupsan basina hendoineba aduna ngasagi internal structure of small intestines ekona finger like projection oina modify taweba madugi finger like projections to ekona villi kaweba madugi function di karino to maximize the absorption of food adudu buneba koina madugi function to no exam point of view da ningjang bayaiba aduna chawragna koina khange the nutrition in human being da kogi alimentary canal gi structure mawong si khangi aduga karmain toraga chasalaba matung da tamna kumdhara aga digest tawgani aduduga small intestine yorani aduga small intestine da yamane absorb tawraga lemhoba sing khara sing khogi absorb tawba yadraba khogi waste material olaba kangu sing sina large intestine da chatlaga last ta anus ki mapanda thokigani ko adoi taragadi nutrition da koina ure nutrition si da koi heterotrophic autotrophic na chingba mayam ama khana na gre the type of nutrition in heterotrophic type of nutrition na gre aduga human gi nutrition da koina yenge kramain toroga digestive system da operate da wina chingba mayam do masigi section si da koina question hangba ya ba khra leire madu sing du kai no habada number 1 the difference between autotrophic and heterotrophic nutrition hangak pa yai photosynthesis kari no hangak pa yai madu da changba raw materials sing hangak pa yai
aduga different type of heterotrophic nutrition hangakpa yai example piba yai aduga hydrochloric acid sigi role se karino stomach ta madu hangakpa yai atai itai digestive enzymes na chingba kaya ki function hangakpa yai pepsin na kari tawi adagi gastric juice ta kari release tawi na chingba mayam ama hangakpa yai peristalsis karino hangakpa yai aduga villi haribasina karino haina asiguma mayam si hangakpa yai ko aduga bile hariba pot se I mention tawramdre bile hariba pot si ngasagi liver na secrete torakadoini liver na secrete toraka pot sina ngasagi small intestine da masi fat material fat molecules sing si digest tawbud darkar oiba masi question exam da hangak pe fare nutrition si masida loisale aduga nutrition sigi makhada nutrition sigi end product si koina last ta glucose se fanganiba Sasaliba, Nakoina Chariba, Chak, Hinzang, Adagi Nakoina Chariba, Hiram Kudima, Pochai Kudima, Ayambana, glucose to breakdown togoni, last the fungadoriba end product sibu, Koina, glucose nevako. Madugi glucose sibu breakdown tobagi process si, Koina, respiration kawi. Ko. Respiration se mugyengsi, masi respiration is the biological breakdown of glucose in a cell into simpler molecules with the release of end products like ethanol, carbon dioxide, water, and release of energy. Sineba kwai maru ore singa sagi release of energy. Pangaiba glucose si koi 6 carbon molecule na saba glucose si koi na matang macha molecule da mok thugai doi neba thugai raga last end product da koi na fangdori besi carbon dioxide fangba yai water khara release torak ba yai aduga ethanol fangba su yai aduga khwai dagi maru oina release togodori besi ngasagi energy sineba sigi energy si sizinaraga koi na atopa biochemical process mayam ma chathadori ba koi chawkhat pada koi gi body gi atai processes tawna mayam sidesida sigi energy se darkar oeba aduna respiration si breathing ga mana deko breathing haibadi sor hondo honjin tabudu buneba aduna respiration kadai bu ko boge hangma matam da sor hondo honjin bu breathing kawi hairadi lale ko aduna breathing haibadi koina sor honjalaga oxygen bu haksangi manung da pusan basi bu breathing kawi aduga respiration hairi sina ngasai gi breathing da pusala iba ko oxygen si sizina raga natraga oxygen yaw da bida glucose bu breakdown to bagi process to bu koina respiration kaweba aduna respiration si koina oxygen tawraga sizinaraga glucose breakdown tawba yai natraga oxygen sizina dabida tawba su yai haire ko madugi pot to koina aerobic amadi anaerobic haina khaidokpa yai ba aerobic respiration amadi anaerobic respiration si koina glucose ki breakdown se koina sigi masigi three simple reactions that koina chawrakna yengba yai masigi reaction si exam point of view dana koi ningsing ba yai glucose si pyruvate to onthokani pyruvate hariba si 3 carbon molecule carbon ahum yawa molecule neba glucose si carbon taruk yawi ko carbon taruk yawa pot si carbon ahum yawa molecule da thugairani masi karai de thokani cytoplasm da cell gi cytoplasm da thokani aduga pyruvate se mathang koi thugai be yai oxygen yaroga thugai basina kari haikra aerobic respiration madugi final product sina carbon dioxide water amadi energy sineba aduga ngasai gi pyruvate se muk lactic acid ta thugai basu yaiba lactic acid ta thugai basi koi oxygen yaw da bida masi anaerobic ta chingani ko lactic acid ta thugai be yai with the release of energy aduga atopa organism like yeast kumba da di kamain tawi oxygen se yaw da bida masi anaerobic chingani oxygen yaw drabanina maduga yeast ta masi ethanol amadi carbon dioxide ta onthokpa yaiba with the release of energy aduna glucose si mongi reaction sigi through the koina thugai be yaiba masida khwaidigi maru oiribase koina energy produce tobuduneba aduna koi hojik lactic acid fermentation pangre masi karino haiba matamda koi lactic acid si form tawduineba glucose thugai rakpa matamda masi koina muscle cell da tawya human being gi muscle da tawya animals singi muscle cells pangthokpa yaiba masi oxygen yawda bida masai gi glucose si lactic acid onthoga energy release tawba yaiba madubo koina lactic acid fermentation koiba khudamoina nangsi lamjen khangchen chen ba adegi karigumba huina tanaraktana
yam kanna cheluraba matungda nang muscle thindoe phaigan thindoe nare na harido madu karigino haiba matamda ngasai nangna chenbadu da energy si darkar khangoi oirakpasi body sina ngasai release tawnaba honabada ngasai glucose yam thuna breakdown toraga energy si lohogdoineba chenbasing amnabai damakta madugi yam thuna energy se release tawnabagi damakta glucose yam thuna breakdown toba ma darkar ta khiba madugi thuna breakdown tobadu lactic acid form tawgiba adugi lactic acid tuna accumulate tawrakanda muscle cells ta adugi lactic acid tuna maram oiraga nang anaba cramps taweba adu cramps tu madugi process tu koina lactic acid fermentation sidai koina yengba yai ko aduga ngasagi akoina ngasaidagi paliba with the release of energy and hariba mayam se energy se karino matibo koina ATP hariba sidaista convert to oil erame ba last energy hai si masi molecule adenosine triphosphate sidaista produced over oil erame ba organic compound that provides energy to derive many processes in living cells natra aduga masigi energy se siznaraga atai chemical synthesis the biochemical reactions mayamama drive to doriba aduna nutrition ki end product akoi glucose laikre aduga glucose emuk respiration na thugarega last time adugi end product se khoina khwai maru ina end product phangdori si ATP haibasi oil erame makha tarak poina khoi ATP gi matang da khange ko aduga diffusion hai si karino pambi the diffusion hai si karino ngasai gi Pambi sidai carbon dioxide changadori baneba. Carbon dioxide changbagi ngasagi process to ngasagi exchange of carbon dioxide and oxygen between the cells and the atmosphere through stomata. Stomata gi through the changiba poto koi madu diffusion sidai yengba yaiba. Ona stomata haiba pot si ngasagi ahoba pambi gi manada yauba ahoba ni haikre adugi through sidai changadori baneba ngasagi gas exchange at the Tokodori carbon dioxide changani, adigi oxygen thadokani, do oxygen se muk stomatagi through the gi. Aduna isam samna ngasagi diffusion se karino habase palambani ngasagi syllabus ta yawi haidana. Adu asum tawdana respiration si sidaloire masida hangmaya ba question sing khara leidi. Respiration kadai bu kowi hangbayai adagi aerobic respiration anaerobic respiration gi khenaba karino hangbayai maduda changiba reaction ahumdu khoi ithokbayai reaction sing du karai da thoi ngasai gi cytoplasm da thokpa du na karambano adagi mitochondria da thokpa du na karambano muscle cell da thokpa na karambano na chingba mayam du hangbayai adagi fermentation hai sina karino fermentation hai si respiration ni adubu oxygen yaudaba respiration ni aduga alcohol form to baduni asina chingba mayam si yengsan bayai lactic acid fermentation karino khangjan bayai aduga karai da thoi na chingba mayam khangjan bayai aduga ATP hai sina kari adenosine triphosphate harisina karino asugumba se hangbayai aduga gas exchange si karai da tawi plants ta ha adu mayam chi hangbayai ba adoi taragadi akoi mathang da how do we get oxygen se karmai toraga akoi miyoi bida phangi habit aina haigre breathing amadi respiration ga khenai haire breathing se koina sor hondo honjin si toraga oxygen si haksang gi manung da pusalai masi karai da yogdori no khwai last da yogdori si khoi lungs da yoguni ba miyoi bida aduga oxygen si karmai toraga nga da di karmai toraga moi oxygen si lawi kamaina breathing tawi the nga sina breathing tawbasi oxygen si dissolve oiba oxygen ising da tummaga yauba dissolve oina yauba oxygen sineba sidagi neba moina lokhattoisi aduna ngasagi ising sina mogi mouth sigi manung sida changaga gill sidagi toraga dissolve oiba oxygen sin lahoba yaeba fish ta ko adudi koi human respiratory system da yengse human respiratory system da maru oina noina khangada wisi structures khara darkar tai ko structure khara khangba darkar tai ahan bada pharynx ngasagi naton sidagi changaga ngasagi air si wind pipe ta changi doine ba ko trachea harisida trachea si wind pipe haraga su khangne madugi trachea sidagi amuk ani thokna muk ngasagi pipe ani thokna muk khaidokini masi ekhuna bronchi haraga khangne bronchi se muk macha thokna muk branch mayam thokna muk pipe macha mayam khaidokini madubo ekhuna bronchioles kawi aduga bronchioles si last ta ngasagi air sac ngasagi matum taba punba khoigi adumaina air sibu last whole tonaba sac cow mayamama leibiyai madu khoina alveoli koguni aduga individual air sac tu khoina alveolar sac kaweba
aduna human respiratory system da akoi ngasai gi chingzela iba oxygen thazala iba oxygen si laukhat khidoi ne ba body sina ngasai gi laukhat is kana na laukhat ke haiba matam da e sina laukhat po oilere me ba last aduna ngasai gi lungs ki khwaidagi apikpa unit ngasai gi alveolar sac fau da kumdaba matam da alveolar sac sida singli nauri me ama naptana leirame ba singli sida ista ngasai gi e sida oxygen si kedo hogani e sigi through sida oxygen si lakhut khidoi neba blood in alveolar blood vessels absorb oxygen from alveolar sac and alveolar sac te lakpa oxygen to ngasai gi blood sina lakhut khidoi ni aduga carbon dioxide si diffusion gi through the thadok khidoi neba aduna lakhut liba ngasai gi oxygen si rbc da yauriba hemoglobin haibasina lakhut po oirare meba ona hemoglobin si ekoina respiratory pigments harga khangneiba Fare aduna respiration si human da karmaina tawi oxygen karmaina lokhat lehabadu chawrang na yenge aduga masida koina question kra hang bayai advantage of terrestrial animal over aquatic animal with respect to obtaining oxygen during respiration kari advantage laiba ana oxygen si saige air da yawbadi yame air da di yam marang kaina yaweba aduga aquatic animal da di dissolve aba oxygen si marang kaide aduna ngasagi aquatic animal like fish mokhodi yam ngasagi the rate of breathing si yam kana toba moiner the rate of breathing in aquatic animal is much higher than terrestrial animal adudu gi advantage to kumbaya adagi oxygen and carbon dioxide se human da kamain toraga transport torai natra si hangbaya so koina breathing toraga last ta asagi oxygen si alveolar sac napiba singli nauri sing si the yauriba cheliba e sina lokhat pa yai nan mana kumbaya adagi different part of respiratory system si noi hangak pa yai dagi respiratory pigments na karamba no na hangak pa yai madu hemoglobin ni hana khungani ko aduga respiration amadi breathing gi marakta hangba yai ba aduna ngasai gi respiration khange adagi akoi nutrition khange aduga mathangda lakador ba topic si transportation neba transportation haibasi dai sida koina khana nei na ba ya dori ba si ngasai koina phangai ba glucose natra adagi phangai ba ngasai gi breathing it through the pusalai ba oxygen na chingba mayam si kok tagina khongbi bawa sumaina transport se kramain toraga tawba yage ngasagi whole throughout the body natraga plants ta hairaga ngasagi chupkhalaiba water adagi sungaiba glucose na chingba mayam si throughout the plant adu kamain toraga transport tawba yabage haibadu masigi topic sida naina ba yaiba chapter asigi makha taba topic sing transportation adagi excretion na chingba mayam asi makha taba episode ta muk thengnarasi ko aduga hangning wahang sing leiba taragasu bhap ta hodabana chingba leiba taragasu comment section sa sungsoi soidana khangan biro thank you